Mitei Meitai bu Schedule Tribe Demand Committee da chalhannaba lengakna thuba matamda recommendation thau haiba kholawga loinana ngasi Yaripo Kaithel ki Tampha Kaithel New Market Social and Economic Development Organization Yaripo Bisnunaha Awang Laikaina SDDCM ka khusamnaraga atenba khongchat ama chatpaga loinana slogan kaya lauduna khongchang changsinkhre Aikoi mitai maitai singbu Schedule Tribe ta salhanbiu haibagi khongjang asida aikoi na ngasi sawatjaduna khongjang asi sangsinjabani aikoi na Manipur government na recommendation athuba matamda central government da thabigadabani aduga khara athuba matamda aikoigi maitai singbu Schedule Tribe ilisida salhanbiu haibta government saida haijeri aduga aikoi na khongjang asida angamba mateng angamba thogdang punamak matamgi matungina aikoi saruk yajagani ARM की फाउंडर ट्रेजरर ओइरंबी लेखिद्रबी फिल्म मोइरांगलेमा देवी की अहुमसुब लेखिदबगी नुमित थौरम अमदी मोइरांगलेमा मेमोरियल अवार्ड टू पर्सन्स विथ डिसेबिलिटीज की थौरम ngasi जिरिबाम की लखीपुरदा लेबा इंस्टीट्यूट फॉर चाइल्ड विथ डिसेबिलिटीज की कैंपस ता अचीवमेंट ऑफ राइजिंग माइडेन ARM न सिंदुना पांगथोखरे थौरम अदुदा जिरिबाम की एडिशनल डिप्यूटी कमिश्नर जेम्सन हंगसिंग जिरिबाम ICD की पेरेंट एसोसिएशन की जॉइंट सेक्रेटरी वाई बबीता देवी अमदी RCI NEZCC की एक्स चेयरपर्सन लाइश्रम तोकेंद्रा रिकीना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरबियाखी थौरम मसी की चीफ गेस्ट की वारोल पीरदुना ADC जिरिबाम न फोंदोखिबदा सोइनाइरबा मिमानद्रबा मियोइ सिंगबु इखोइना निंगथिना लोइना बिरबदी मखोइसु अचौबा थौदांग लौबा ngami लोइना ARM न लौरिबा थौदांग असिगी दमक्ता थागत फोंदोखी ngasi ki thoram asiga mari lenana Dr. Kaisam Premanand Singh da Moirangleima Memorial Award to Persons with Disabilities khusinaki English singing ke supna kun mathoida lengakna graduate teacher launana bagi changying da mai pak laba candidate singna chief minister nongthombam biren amadi mahakna luchingli belengak asibu thagat perform dorakli ngasi DM University ki campus ta pangthokiba paw ki mifam amada arts graduate teacher mai pak laba laishram roski na haikibada lengak the English singing ke supna kun mathoida lengak asina arts science hindi graduate teacher amadi hindi primary teacher launana ba changyeng pangthokibada sel amata tingdana matik charba candidate sin khalakpa asi thagat ningai ni pali balengak asi senja thumja tawdaba lengak amani haiba adu handak graduate teacher lobagi result lauthokpa asina mayek sengna takli lengak na kaurakpa thabak sing corruption yaudana khanba asina inkhalakliba naha kayada anoba inot ama hapaga loinana lengak asida nongma gi thajaba henkalakli lengak asigi school fagat hansi mission asibu oza singna thawai hakchang yauna mapung fana sagot kani haiki वाना चेंजरकपा ओइजगे ओजाबु तसेंगना पामजबा सिनफमसिदा लेजरकपना ओइनिंगमन खेदना पैसादी पिनबगी कल्चर मदि लैनबा अदुगा पीबदि ngamद्रबा थमोइ सेंगना वाना निनि लाउना चेंजरबा मतिक चारबा ओजा मयामबो पामुंग CM बिरेन मदि एजुकेशन मिनिस्टर ना नसिगी पालिबा BJP गवर्नमेंट ना पैसा सुकपी पीदना आइखोइबु खनबिरकपा थमोइ सेंगना हराबो फोंदोकचरी मसिदा आइखोइना CM गी स्कूल फगलनसी हाइबा मिशन सिगी मखादा आखोइगी बेस्ट लेवल दा आखोइ होनजगे आइखोइबु lamjing lamtak piba pabung CM biren bu taseng na haninga letena thagat pa phongduk chari graduate teacher ki akoina 2020-21 da lawkhiba graduate teacher ki lawkhiba recruitment asi ikhang khong dana haidok piraktana akoina taseng na thamoi dagi oiba harauba nuaiba wahai dudang pabung gi mafam da yaujana bagi damakta akoi ngasi gi mifam ma sai akoi punjaban
इंडिया की प्रेसिडेंटशिप मखादा मणिपुर लेंगाकना मिनिस्ट्री ऑफ एक्सटर्नल अफेयर्स अमसुंग कॉन्फेडरेशन ऑफ इंडियन इंडस्ट्री का खुसमनदुना ngarangdagi hawriba G20 summit की B20 डेलीगेट सिंगना ngasiningi chanba numit ki ayuk pung 9 taba matamda bus tongduna marching chingda chatuna mafam aduda arambai amasung sagol khangje yengki masigi matungda ngasi loktak patta chatuna pat ki fibam yengani khongchit asida delegate singna loktak yaudringaida moirangda leiba INA headquarter yenglamgani tungda sangai ethnic park ta chatuna ayuki changlen charapa matungda imphal da muk halakani hayeng February ki tang 18 gi ayuki pung 8 makhai tabada delegate singna kangla amadi ima kaital gi fipam yenglaba matungda Delhi gi damakta imphal thadokani numi humni chathagadauriba summit asida Australia Argentina Bangladesh Bhutan Chad Canada China France Greece Ireland Japan Nepal Russia Seychelles Singapore, South Africa, Switzerland, Tunisia, Uganda, United States, and the United Kingdom na chingba leibak singdagi lakpa delegate chamaga taratare na sarukyari chathariba session asiga mari leinana sangai ethnic park da stall taramanga city convention center da stall taramanga amasung hotel Imphal da stall tara punna stall nifu hangduna lamdam asigi nupi singna puthok sing utni malem gi leibak kulumdoi dagi lakpa delegate singna sarukyaduna city convention center da ngarang dagi haukiba G20 summit ki saruk ama oiriba B20 meeting yawba lakiba delegate singi security gi damakta nongmai paiba police personnel singi mahuta G20 summit ki B20 meeting pangthokpam singda amadi delegate singna chatkadaba lambi singda kodlit pa phizam set pa police singna Jackson Nangak Sen Baki Tabak Suchathari Thauramasida Chief Minister Nongthombam Biren Union Minister of State Commerce and Industry Som Prakash Amadi Union Minister of State for External Affairs Dr. R.K. Ranchanna India Lengak Amadi Manipur Lengak ki mapung oiba official Singapurna sarukya minari Niti Aayog Government of India na approve tauraba SP Foundation Indore na Selin Digital gi chairman oiba Kaisamthong Longjam Lairak-tagi Phanjobam Lana Singda lemjaningai oiraba National Pride Award winning 2023 in the field of social work pirakle Panba yabadi hairiba award asi Phanjobam Lanajit Singna haukiba chahi kayadagi state amadi central government ka loinana kanagumba amatagi tengbang yaudana Selin Digital gi luchingba ama oina tawrakliba Thabak Thauram Singbu Sakhang Biduna Pirakhibani Manipur gi oina asigumba award asi phangba ahanba misak oiri War on Drugs 2.0 की मखादा कामजोंग SP की मित्यंग मखादा फुंgyar की SDO na luchingba khongbu amana फुंgyar पुलिस स्टेशन के मनुंग चना लैबा मारौ चिंगमाइदा आइना यादबा पोपी पांबी लम एकर कुन लोमदा थारंबा सिंग यांथतुना मांगहनख्रे हाइरिबा पोपी पांबी सिंग असि यामद्रबदे केजी कुन लोम थोकनी हाइरि पोपी पांबी थारंबदा चेनबा मियोय अनि सु फागतखि मथौ ताबा एक्शन लखनबकी दमकता फारबा मियोय अनि अदुगी ममिंग रामका हाउ अवुंसी चहि यांkai humdoi apokpa leikhidraba village headman oiramba Philip Awungsi Laifam Marau village amadi Marau village ki secretary Jameson Simre chahi hompu apokpa leikhidraba Anang Simreni Agniveer 2022-2023 की दमक मणिपुर दकी खंगलबा कैंडिडेट सिंगबु चीफ मिनिस्टर नोंगथोंबम बिरेना महाकी सेक्रेटरी तंगारांग तराम ओख्रे Chief Minister Nongthombam Birena Agnipath scheme asina lamdam asigi lanmi singbu technically skilled oihanduna tungda lakadaba singnaba sing mayoknabada mai pakhalagani Armed Forces singda lakliba ahong asi Prime Minister Narendra Modi gi liching makhada mai pakpani haina CM Birena Prime Minister bu thagatpa phongdokhi Manipur की गवर्नर ओइरंबा हौजिकना नागालैंड की गवर्नर ओइननबा नोटिस थोखरबा लागा नेशन बु चीफ मिनिस्टर नोंगथोंबम बिरेना तरामना ओख्रे ngarang CM की रेसिडेंशियल ऑफिस दा पांगथोखिबा तरामना ओकपगी थौरम अदुदा चीफ मिनिस्टर ना लागा नेशन की मफमदा नागालैंड की अनौबा गवर्नर ओइबगी खोंगथांग असिदा माइ पाकननबा याफा पाउजेल पीखी लागा नेशन ना मणिपुर दा लैरिगे मतमदा मणिपुर की चावखत थौरांग की दमक कथोकपगा लोइनना पांगथोखिबा थौदांग सिंगबु थागतखि
National Health Mission ki makhada Thobal District ta paikhatliba tongan ba thabak thoram sing review tawbagi mifam ama ngarang Deputy Commissioner Thobal Ahanthem Subhas na mifam mapu oiduna pangthokre. District Health Society Thobal na sinduna Deputy Commissioner Thobal gi conference hall da pangthokba review meeting aduda district asida National Health Mission ki makhada paikhatpa tongan ba scheme sing ki matangda mari leinaba official singna PowerPoint piduna Deputy Commissioner da paudam ki mifam aduda CMO Thobal Dr. Wainokul District Hospital Thobal gi official sing tongan ba Community Health Center Primary Health Center singi Medical Officer singsu sarupya ki Haukiba pung kun marida India da nongna mioi chamaga taret COVID positive oire laina asina maram oiraga mioi lekhidaba yaukidre fagalakpagi changchada malfutara nipan ga 10.9 ama oire apunba confirm case na koti mari lakh ni futaru lising malfu mari chatre hungudra manga yaukre active case na lising ama chanipan hungfutareta hengalakle laina asina maram oiraga lekhidaba mi ki masing lakh manga lising kunthra chatre yankai tare ni laina asite ki naba faduna discharge tawkiba mi ki masing na koti mari lakh ni fumatoi lising yankai ni toi chamaga yankai mathoi ni laina asite ki ngak thoknaba vaccine kap thokiba apunba mi ki masing na koti chani kun lakh hongfu humdoi henkre malem gi oina covid lai chatna hena sokhallaba leibak singki manungda USA na ahanba India na ani shubada amadi France na shubada leiri awang nokpok state ki oina Assam na ahanba Mizoram na ani shuba amadi Manipur na shubada leiri